State asigi law and order ngak na bahayduna security force na tongan mafam singda thiba humbagi thabak chathaduna kutsukulay amadi law na thingkraba lal haulup singi miyoy sing leptana fagatli thorang asigi manung chana Bisnupur district at Loktak police station na konba Nepali basti Santipur area da security force na kutlay khara fagat pangamle hairi fagalakhiba kutlay sing adugi manung da SLR ama magazine yaudaba 303 rifle ama AK gi ahangba magazine ani improvised mortar ani baufing handset taret tear smoke grenade ahum stun grenade ama ILLUM para bomb ahum 12 bore gi live cartridge taruk na chingba potlam kaya yauri Imphal East District ke Sagolmang Police Station na konba kaibi haikak mapan awang laikai dagi lona thingkrabalal holup ke CPPWG ge active cadre ni haiba miyoy ani Manipur Police ki team mana fare hairi faraba miyoy ani adu Imphal East District ke Khomidok awang laikai dagi sangom sumbam Musa Ahmad Elias Ibobi Chahi Nifu amadi MD Faruk Saha chahi kun mangani makhoi ani dagi Honda Dayo amasu fagat pangamle hairi Imphal East District ke Irilbung Police Station na konba kay Rao Khunok dagi lona thingkraba lal holo pripa ke active cadre ni haiba miyoy ahum Manipur Police ki kangbu amana fare hairi faraba sing aduda minor ani yauna Imphal West District ke Lamphel Sana Kaithel dagi Laisram Vishan Maitai alias Vozo alias Nongthon chahi kunipani hairi loina minor ani adubuna Juvenile Justice Eki makhada thabak lokhalagani hairi